Manipur Top Channel की माइकई की मारुई पर पाउखरा कोना थंगदा कनंगाक सेलगा खोइख्रे हारी इम्फाल ईस्ट डिस्ट्रिक्ट की सगोलमांग पुलिस स्टेशन की मनुंग चनबा पुखाव लैतान पोकपी साधु लंपाक मैतेसिंग ट्रैक्टर पूरग लौ खोइनब चंगसलुबदा मनाक नकपसिंग लेब कुकी फुरुक की मियोइसिंग कुमथरगलगा लौ खोइबि यारोय मफम अदु मैतेसिंग की नति हैना थिंगलकबदगी नाकलनी की मरक मुकनब तोखरे नाकलनी की मरक उंखतनरक्तुना नौरी कापनखरबा मतुंग सिक्युरिटी फोर्स न ngakलागा लौ खोइनख्रे हारी हाइरब थौदोदुगी मतांगना मफम अदुदगी फंगबा पाउन हाय ngarang ayuk pung tararom tabada mafam aduda khundariba maiteisinga mafam aduda ngak sienbegi thabak tawriba security personnel singdagi ayaba lawraga makhoigi lawpham singda law khoinaba tractor na singba machinery sing puraga sakhi lawmi sing aduna law khoiba satpada makhoi bu ngak siennanaba security personnel sing sulakhi lawmi singna law khoiba horakpada songphel kuki khundagi kuki furuki miyoi sing singkhong tana makhutta sai nauri amadi atai khulai sing paira kumtharaktuna लौमी सिंह अदुदा लौफम अदु थादोलगा सतखो नत्रबदि अफब ओइरोय हाना किहलखि हारि मदुगी पाउताबदगी लौ खोइब लाखलिबा माइतै सिंगी माइकैदगिसु मसिंग यामलबा मिया मफम अदुदा संगसिनरखि मसागी लौफमदा लौ खोइब संगुबदा थिंगलकपा अदुदगी नकलनिगी मरक्त मुकनब होरखि मदुदा कुकी सिंगी माइकैदगी नौरी कपसिलकपा अमसुम नुंगना थाजिलकपदगी इरांग अदु हेना साकथोरखि हारि नकलनिगी मरक्त नौरी कापनबा अमसुम नुंगना थोमनबा अदु नुमिजुंगबा matung phawbu sataki phibam adu lakshinana security force na tier gya sel sing kapki thaudo odu nakalani gi marakta asu apan yawnaki adomaina makka hena thina sokpadi yawki di hari thaudo thoktringa gi mamangdagi maphamadu central force ki kangbu laibaga loinana irang sakthorakpa adu Imphal East ki additional ASP na lusingba security force ki masing yamlaba kangbu sanction baga loinana irang adu lakshinana bakan hona khedi हाउखिबसै इंग्लिसिंगनि का कुनगो हुमदोगी मे अहुमदा चांपुरदगी हौरगलगा थोखिबि इरांगना इम्फाल ईस्ट इम्फाल वेस्ट अमदि बिष्णुपुर सिंगबु डिस्ट्रिक्ट सिंगी तोवान तोवान मफमसिंगदा थांगना लेबा कांगपोकपि चुचांपुर सिंगबु डिस्ट्रिक्ट की सिंगा ताइनना लेबा माइतै सिंगी लोफमसिंगदा लौ उबा संगलुबा माइतै सिंग लौमी सिंगदा कोकी मिलिटेंट सिंगनि हाइना चिंगनबा सिंगना हन हन लादारक्तुना मिसि मिना अमदि असो अपन मयाम याउदुना निंगथिना लौ उबा यादना लाखिबनि यामलबा सेंट्रल अमदि स्टेट फोर्स ना अकन ममोंग थबक सिंग लखतपा अमदि टियर गैस ना सिंग कापखिबगा लोइनना इरांग अदु ngarang gi laksinki am singkhong adudagi koki khulai paiba militant sing songphel da leiba makhoi gi bunker tapna satpa mafam adu leiba miyoi sing okhi amadi mafam adu sangsilakhiba security force sing da songphel da operation chathaduna mafam adu nongoi pairaga leidiba militant sing adu na bataksinki nongthil pung uhumga makhairam taba matam security force ki apunwati mamana songphel sangsin ki loinana mafam adu pungkhai amarum leiraba matungna thulakhi adomaina mafam adu gi mi natragana khulai phagatpagi paulaikidi mafam adu leiriba unkhanaba phibam yengaga mafam adu ahenba security force sing thajinduna makatana pamdaba thaudok sing thoktana bangak singkhri amadi ngak sienba maraktuda tractor sizinaduna lau khoibigi thabak chathari अमरोमदना जिरी की तुरेल लुपखिबा अमा सीना फंख्री जिरी तुरेल ngarang thilpung ohumlom tabada lukhiba miyo manung thilpung taruka minute kunga mangaram tabada asi baksang mena phangkhri leibak thiba thaudu odur laikhidraba miyo do Assam kasargi namdailong khundagi niumi koba mani hari thaudu odu Tamenglong district ki Taksem sub division konba all mandiu khundagi ziri turel landuna ziri bamsatna bahona bada thokipine hari niume ising lukre he khangbaga Longraijang Youth Club, Ramgaijang Youth Club, amadi laikai gi miyam ni thibi gi thabak sathki amasum pung taruka mini kunga mangaram tabada asibaksang oina phangkibine hadi laikhidraba niume gi nupi ama anga amaga lehori ni supaus na makatari Bioverse Net Biology tutorial dagi nungairaba pausel ma puduna laksari admission haujaragani yamna nungairiba paumana Bioverse Net Biology tutorial gi makedigi Net 2025 ta Biology da mark sanigo humfuna tragna sigi mathakta phangkiba chhatra singi oina meritorious student singi oina free sub amasum concession pizari affordable fees oiraba experienced faculty ni su takpigani aksahum go humfugi manungda sahum go humfu phangnaba target kaloinana net focus preparation amasum concept based teaching aikoida khangdaba sungloi leitana bagi damakta hafta khudingi weekly test tawjagani limited ni hairibu khudong sabasing asi Bioverse Net Biology tutorial dagi lobi hau loinana akopa marol gi damak haujumuk pau phobirau akhoi telephone number di 9366473676 natragana akhoi gi address Kwakaital Thonaujum Laikai opposite to Asian Hospital da lakpidun akopa marol khangbi yagani amaromdana
su extension ga mari lainana ngasi anirak su boina New Delhi da wari sanarabi hai Ministry of Home Affairs MSA amadi suspension of operations su group ki militant organization singi makok thongbu lusing kaya ga loinana makha taba su extension ga mari lainana New Delhi da anirak su boina ngasi wari sanarabi hai ngasi wari sanagadoriba sida Manipur ngasi oiriba crisis asibu lumna lauduna India lenga ki meke digi su gi lairiba ground rule ga mari lainana semdokpa natragana semdokpa haibadugi matangda kupna wari sanarabi hai ningsingba yabadi India lenga ka kuki militant organization singa hawkiba sahi English singa niga nipana su agreement ki kuyek pinaki hairiba agreement adu kuki militant organization singi meke digi Manipur gi manunda kuki singtagi oiba territorial council ama political demand oina taksinduna lakibani matam aduda ngasi kuki amadi mitagi marakta thokliba crisis asi laikidi adubo hawkiba sahi ani asida Manipur thokliba crisis asi gi manungna kuki gi lusingba kiana legislature yaw kuki sindagi oiba union territory demand tawi kumza English ngani gani paana oikiba ground reality aduga ngasi oiriba phiba masiga aduki mati khena ba kya lairi maram aduna India lenga ka nauno wari sanagadoriba sida hairiba khena ba kya khanaga bane wari sanaduna nakalani gi marakta yasinaba purakpa haibasi give and take policy gi makhada yasinaga bane hawkiba sai English ngani ga kungo homdagi me humdagi Manipur thukliba crisis asidagi union territory gi demand asi tawrakhi bani hairasu hainasu su group ki lusing ba mana phongdoraki asida natana India lenga ka wari sanaba asida su group ki lairiba designated KM ki matangda khanarakpa matamda kuki miyam gi apamagi makha pongani hanasu phongdoraki hari hayeng haibini ngasi New Delhi da anirak supoina wari sanagadori basida kuki national organization amadi United People Front UPF ki makok thongbu lusing ba kya saru yagani hari panba yabadi su agreement gi makhada kuki militant organization singi lairiba cadre singa du KNO gi makhada leiba designated camp taret amadi UPF ki makhada designated nipan puna designated camp taraga manga Champur Kangpokpi amadi Technopol district ki mafam singda hangduna lerakibani India lenga ki mekedi gi hairiba designated camp singa du punsinba amadi mafam hongdo hungjin tawnabagi apamba phongdokibalai adubu sugi makok thongbo lusingbu singi mekedi gi hairiba designated camp singa si kuki miyamna namna khunda leita aduna leiriba mafam singda hangmu ngaktani hairiba camp singa sina kuki miyam ki marakta cultural amadi emotional relationship sagatpat yamna saunu thawdang horibani maram aduna hairiba camp singa si punsin manatragana mafam hongdo hungjin tawbi apamba leiti haina su group ki mekedi India lenga ki mafamda thamlamba ya hairi ningsingba yabadi Kangpokpi district based tawba Sadar Hillship Association Sahilka na kuki su group ki hanadagi hawduna leiriba designated camp singa si nauna hongdo hungjin tawbi yaroi Manipur thukliba crisis asiga su group da leiriba militant organization singa siga mari leina hananaba mitai miyamna hotnariba sida lengana thajaba thamigano karigumba hairiba designated camp singa si lengana nauna hongdo hungjin tawnanaba lenga ki mekedi ki honnaraglabadi marueba Kangpokpi district asaubi irang tholakpa yai haina Sahilka na phongdokhiba laikhrabani amaromdana CBI na phajin khiba kanan athoguda thadorakadabani tha asigi tareta Arambai Tingol ki army chief Asem kanan CBI na phajin khibadu athuba matamda condition amata yauduna thadorakadabani masagi lanai gi case leramlabadi Manipur thokliba irang asi thoktringai matamda phabiba yadabra haina lamjing seba maira paibi ki president Sarojini Laishamna phongdokhi haribo wafam asi tera lukram leirak amadi anakpa laikai gi mera pai bising sinduna lukram community hall pangdokhiba wakat mifam amaga mari leidana phongdokhibani mana makhata na hai Manipur thuklibi irang asida koki singna maitei singi khul sing mai tha duna talakhiba matamda Arambai Tingol na asobu thawdang lawduna mayukna duna lakhi Manipur thokhiba ising isausing dasu awaba tarabasing bo Arambai Tingol na mating pangduna lakli laiba asigi yaifanabagi dama oijaba kya thadokduna mathau pangthuklibasingbу phajinba haibasi yaba ngamloi aikhoi mi ama watpada yamna sauna awat pa haibadu oidi maram aduna phajinkiba Arambai Tingol gi army chief Asem kanan condition amati yauduna thadorakadaban hainasu phongdokhi amaramdana miyambu kuki gi khutgi kanbiram laga thawai thakraba athaubusingi lehori imung sing maranai tahanba lebuk thibani N Rajendro miyama kuki gi khutgi kanbiram laga thawai thakraba thaubusingi lehori ba imung manungsing maranai tahanbasi yamna lebuk thiba amani haina islam gi hanigi president nongthombam Rajendro Elias Boyna
ngang yumnam khunau da leba mahaki yumna pangthopa koki singa lanthengna toan lanphamna thawaina ponta pikraba khundrakhum kendrigi athauba taragi imung manungda pension piba hawdokpagi thoromda phongdokre apunba khundrakhum kendra tengbang rupna sinduna pangthokiba thoramanduda amakeng dolai thabi ZP member M Deberton Haraurau Tangkham GP gi chairperson TS Indra Kumar Oyumpok GP gi chairperson K Ibungobina Singmana sarukyaki Thauramadu apunba khundrakhum kendra tengbang lupna tuan lanphamda leikhidraba khundrakhum kendra dagi athauba taragi lehori imung manungda thagoina lupa lising ahum gi pension pi bauki loinana thauramadu sarukyaki basingna mini ani tumina leptuna leikhidraba athauba singda ikai kumna busaki Thauramadu ga mari lainana isam gi hani gi president and Rajendro Elias boyna makhatana hakibada kuki na mitei de khanghodna landarak pa horakpada hana khulai karino khangdaba mioi kya thulaktuna kuki singa thenaki kuki singa mayuk na balan phamda athauba kya thawai thaki makoina thawai thaki badugi hinghauri ba aikoida thauna pokhanduna ngasidi kuki singna henjin ba ngamlaktabani aikoigi furup kanana ba thawaina ponta pikhraba athauba ayam lairaba imungi mioi ngaktani makoigi lehori bi imung manung sing kaina bigi awaba khanggi mathakta yumgi panjau gumraba singna laikhidabadigi hanadigi hena lairabagi awamisa khangba thingnarakhi laibaki damak furuki damak thawai thakraba athaubu singi imung manungda lehori bai khoina angam mateng pangpam thui laikai gi thakta kendra gi thakta mana ngamgadaba mongna tengbang pi ba hawdok poina khundrakhum kendra gi athauba taragi imung manungda pension pi ba si hawbani atai kendra gi athaubu singsu magi kendra gi miyamna tengbang pi ba hawna ba khotna mina senasu mangna makhatana phungdokhi Amaromdana DNA test the mini fugater masakhankre haksang kungamari imung manung sinakre Gujarat ki hanagi CM Bijoy Rupani ki haksang thibe ki thabak sathari hairi London yogada Air India ki plane ama kaibada leikhidraba mising adugi haksang sing DNA test tawbada puna mini fugater ki masakhang mamkre madugi manung da haksang kungamari di imung manung sinakre dubo Gujarat ki hanagi minister Bijoy Rupani ki haksang di haujiksu thibe khangdana leiri hairi Plan kai bigi thaudu odu yauki ba haksang ayama masakhang mangamdana amang ata thokibani maduna maram oiraga mi sing adu masakhang dokna bigi damak makoi gi imung manung gi mi sing gi DNA lauduna test tawbada puna mini fugutre ki haksang khangdok ngamki adugi manungda haksang kunga mari imung manung gi mi sing da sinakre hairiba laikhidraba sing asi maru oina Rajasthan Gujarat amadi atai state kharadagi ni haina ACS Dr. Rasnis Patel na pawmising da phongdokre hairi Amaromdana ambulance na bana thomjin bada manga siri Uttar Pradesh ki Amethi district ta ngarang ambulance amana pickup van amada thomjin bada miyoi manga sikibaga loina atopa amana aruba phibam la sokle haina police officer amana phongdorakri Amethi gi additional superintendent of police Sailendra Kumar Singhan ambulance adu asiwaksang ama puraga Haryana dagi Bihar tamna satpagi lambida thaudu odu ngarang ayu Sukur Bazar area Purbanchar expressway da thokibani maunai ki maning lom digi pickup van aduda thomjin badu ambulance adu tonglak pamiyoi manga khudak to sibulin atopa aman aruwa film da sokhi laikhidraba sing adugi manung di ambulance adugi driver ani yauri haina phongdor aduna ASP naiki asopadu Amnesty District Hospital pukut kreswari makasa tharak poina to pawmana India institutional ranking framework 2025 ta lebas gi aphawa institution yankhai gi manungda CAU amadi MU yauri India institutional ranking framework IIRF 2025 ta lebas gi aphawa university yankhai gi manungda awanang poklamdam gi university tara yawaga loina Manipur gi oina Central Agricultural University CAU Imphal na kunga taruk suba duga Manipur University MU na nifu super rank ta leiri IIRF 2025 ta awang puklamdam gi university sing asoba phidama kanba ngamduna laiba asigi aphaba higher education institution top yankhai gi manungda NE dagi tara yaw ngamli Itanagar Rajiv Gandhi University na hanagum taragumdai super position da leba ngamli adubo hana taraga taruk super position da leramba Tezpur University na kungamari super position da haitaki bagaloina Mizoram University su hana taraga manga super mafam kalamba du kunga manga super rank tandakre
North Eastern Hill University Nehu Silong na hana taraga nipan subo position lerambadigi kunga mapan subo position na haitakre. Amaromda Central Agricultural University CAU Imphal na awanang poklamdamda agricultural education amadi agricultural economy da singthabi yaba contribution tawriba sibu sakhangduna kunga taruk subo position da laire. Tripura University hana nifuga suba position da lerambadigi nifuga mari subo rank haikat kreduga Nagaland University suhana kuntragatare super rank ta lerambadu kuntragamari super rank ta haikat panam kre top yankhai gi manung da yawriba awang puklamdam gi university singi manung da Sikkim University na nifu ka taruk suba Assam University na kuntragatare suba duga Manipur University na nifu suba rank ta lairi private university gi oina Gangtok ta lairiba Sikkim Manipur University na singthaningai oina IIRF 2025 ta kunga mari suba position da leibang amkre IIRF English ngani ga kunga manga gi top sama gi manungda awang poklamdam gi private university sing chanbang ambagaloina Shillong de lairiba Martin Luther Christian University na khumfugani tu suba position Shillong gi William Carey University na khumfuga tere suba position duga Meghalaya University of Science and Technology na khumdraga tere suba position da lairi IIRF ranking asi laiba sigi oina university sawa yauna institution lisingani gi sawa gi manung ni khangat kibane industry feedback amasum workplace alignment yumpham oibaga roina graduate employability amasum economic development da kaya yamna thaudang lobang ngamli haibisi da yenglaga semba ranking ni haidena su pau sida makhata na su phungtorakli amarom na covid positive case taragom dai sukhrei ngarang nauna miyoi manga covid positive oiduna Manipur gi oina apono positive case taragom le sukhrei ngarang nauna positive oiraba miyoi manga adu Imphal West district gine hauju pawa puna miyoi khumpu taru covid test tawbada miyoi taragom de positive oiba thengna khibane positive oibana taragom doi mak research tawdri makoi taragom gi manungda taragani thoi home isolation na thamli hadi Tetan asum na miyam na thamjaram ge duga hauju koina di miyam paus matang se lusinjarage amasum makhata ba no update miyam puna ngamina se na channel sigi mekedi gi miyam phamda makhata na thamjari